ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝ. ꯉꯥꯏꯍꯥꯛ ꯇꯥꯕꯤꯗꯨꯅ ꯄꯣꯊꯥꯃꯤꯟꯅꯁꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯉꯥꯛꯄꯤ ꯍꯩꯕꯒꯤ ꯑꯊꯣꯏꯕ ꯃꯒꯨꯟ. ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯇꯥꯃꯤꯟꯅꯔꯁꯤ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯂꯧꯎꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ. ꯃꯍꯥꯛ ꯊꯧꯖꯥꯜ ꯍꯩꯕ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯪꯀꯔ ꯀꯧꯏ. ꯃꯍꯥꯛ ꯑꯄꯤꯛꯄ ꯀꯥꯡꯄꯣꯛꯁꯪ ꯑꯃꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯂꯝ ꯃꯆꯥ ꯑꯃ ꯂꯩꯖꯔꯝꯃꯤ. ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯩ ꯃꯔꯣꯡ, ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯖꯗꯨꯅ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯥꯖꯔꯤꯕ ꯑꯗꯨ ꯌꯣꯟꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯝꯃꯤ. ꯁꯪꯀꯔ ꯊꯧꯖꯥꯜ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯕꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤ. ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯁꯪꯀꯔꯒꯤ ꯃꯇꯦꯡ ꯄꯥꯝꯂꯛꯄ ꯃꯇꯝꯗ ꯁꯪꯀꯔꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯁꯪꯀꯔꯕꯨ ꯌꯥꯗꯕ ꯑꯃꯗꯤ ꯅꯨꯡꯁꯤꯗꯕ ꯃꯤ ꯂꯩꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯁꯪꯀꯔꯕꯨ ꯅꯨꯡꯁꯤꯗꯕ ꯀꯜꯂꯛꯄ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯔꯝꯃꯤ. ꯃꯍꯥꯛ ꯑꯗꯨ ꯁꯪꯀꯔꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯃꯤꯟꯇꯨꯅꯤ. ꯃꯤꯟꯇꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯇꯜꯂꯤ. ꯑꯗꯨꯅ ꯁꯪꯀꯔꯒꯨꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯇꯧꯕꯁꯨ ꯉꯝꯂꯝꯗꯦ. ꯑꯗꯨꯒ ꯁꯪꯀꯔꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯂꯣꯛꯇꯨꯅ ꯌꯣꯟꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯑꯗꯨꯁꯨ ꯃꯤꯟꯇꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯀꯜꯂꯛꯑꯝꯃꯤ. ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯣꯠꯅꯕ ꯇꯟꯕꯅ ꯃꯍꯥꯛꯀꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯌꯣꯟꯕꯗꯒꯤ ꯁꯪꯀꯔꯅ ꯄꯣꯠ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯃꯔꯝ ꯑꯣꯏꯕꯅ ꯄꯩꯁా ꯌꯥꯝꯅ ꯐꯪꯕ ꯍꯦꯜꯂꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯤꯟꯇꯨꯅ ꯀꯜꯂꯛꯄ ꯍꯦꯟꯃꯟꯗꯨꯅ ꯃꯁꯥꯕꯨ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯂꯧ ꯂꯣꯛꯀꯗꯕ ꯅꯣꯡꯃꯒꯤ ꯃꯃꯥꯡꯗ ꯁꯪꯀꯔꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯅꯨꯡꯗꯥꯡꯗ ꯃꯍꯥꯛꯅ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯁꯪꯀꯔꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯌꯨꯝꯂꯣꯟꯅꯕ ꯃꯌꯥꯝꯅ ꯂꯥꯡꯉꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯑꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯏꯪꯈꯣꯜ ꯑꯗꯨ ꯃꯩ ꯆꯥꯛꯄ ꯑꯣꯏꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯃꯩ ꯆꯥꯛꯄ ꯑꯗꯨꯗꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯈꯔꯗꯤ ꯀꯟꯕ ꯉꯝꯖꯔꯝꯃꯤ. ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯁꯔꯨꯛ ꯈꯔ ꯎꯠ ꯑꯣꯜꯂꯕ ꯃꯇꯝꯗ ꯁꯪꯀꯔꯅ ꯎꯔꯝꯃꯤ ꯃꯩ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯆꯥꯛꯄ ꯍꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕ. ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯀꯅꯥꯗꯁꯨ ꯋꯥꯀꯠꯇꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯝꯃꯤ. ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯔꯛꯂꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ. ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯁꯪꯀꯔꯅ ꯃꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ. ꯃꯍꯥꯛꯅ ꯃꯤꯟꯇꯨꯒꯤ ꯌꯨꯝꯗ ꯃꯤ ꯂꯥꯛꯄ ꯄꯨꯟꯕ ꯑꯗꯨ ꯎꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗꯤ ꯃꯤꯟꯇꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ. ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯗꯣꯛꯇꯔꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯅꯥꯕ ꯐꯅꯕ ꯍꯤꯗꯥꯛ ꯑꯃꯠꯇ ꯊꯥꯕ ꯉꯝꯂꯝꯗꯦ. ꯁꯪꯀꯔꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯂꯧꯊꯣꯛꯇꯨꯅ ꯃꯥꯏꯜ 10 ꯂꯥꯞꯅ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯍꯩꯔꯕ ꯗꯣꯛꯇꯔ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯤꯟꯇꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯅꯥ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯍꯤꯗꯥꯛ ꯊꯥꯔꯝꯃꯤ. ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯐꯒꯠꯂꯛꯑꯝꯃꯤ. ꯑꯗꯨꯗꯒꯤ ꯃꯤꯟꯇꯨꯅ ꯗꯣꯛꯇꯔ ꯑꯗꯨ ꯁꯍꯔꯗ ꯑꯃꯨꯛ ꯊꯤꯜꯂꯝꯃꯤ. ꯅꯣꯡꯃ ꯂꯩꯔꯒ ꯁꯪꯀꯔ ꯑꯃꯨꯛ ꯍꯟꯅ ꯃꯤꯟꯇꯨꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯑꯅꯥꯕꯒꯤ ꯐꯤꯚꯝ ꯍꯪꯂꯨꯕꯗ ꯃꯤꯟꯇꯨꯅ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯕꯛ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯕ ꯄꯣꯛꯆꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯁꯪꯀꯔꯗ "ꯅꯪꯒꯤ ꯃꯍꯩ ꯃꯔꯣꯡꯒꯤ ꯏꯪꯈꯣꯜ ꯃꯩ ꯊꯥꯕ ꯑꯗꯨ ꯑꯩꯅꯅꯤ. ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯖꯔꯝꯃꯤ. ꯁꯪꯀꯔꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯃꯩ ꯑꯗꯨ ꯅꯪꯅ ꯊꯥꯕꯅꯤ ꯍꯥꯏꯕ ꯑꯩ ꯍꯥꯟꯅꯗꯒꯤ ꯈꯪꯏ" ꯍꯥꯏꯅ. ꯃꯤꯟꯇꯨꯅ ꯃꯈꯣꯜ ꯅꯤꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯍꯥꯟꯅꯗꯒꯤ ꯑꯩꯅ ꯇꯧꯕꯅꯤ ꯈꯪꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯅꯪꯅ ꯂꯥꯞꯅ ꯆꯠꯇꯨꯅ ꯁꯍꯔꯗꯒꯤ ꯗꯣꯛꯇꯔ ꯂꯧꯕꯤꯔꯨꯔꯤꯕ?" ꯃꯗꯨꯗ ꯁꯪꯀꯔꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯝꯃꯤ, "ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯃꯇꯦꯡ ꯑꯗꯨ ꯆꯨꯝꯃꯤ ꯈꯟꯅ ꯇꯧꯔꯤꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯊꯛꯇ ꯂꯃꯟ ꯈꯨꯝꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯦꯡꯊꯤꯅꯗꯨꯅ ꯑꯐꯕ ꯍꯥꯏꯕꯗꯨ ꯂꯩꯔꯔꯣꯏ. ꯃꯔꯝ ꯑꯁꯤꯒꯤꯅꯤ
ꯃꯤꯟꯇꯨꯅ ꯂꯦꯞꯈꯠꯇꯨꯅ ꯁꯪꯀꯔꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯤꯟꯇꯨ ꯃꯁꯥ ꯃꯊꯟꯇ ꯍꯣꯡꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯪꯀꯔꯒꯨꯝꯅ ꯑꯐꯕ ꯑꯃꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤ ꯈꯔꯅ ꯃꯤꯟꯇꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯤꯟꯇꯨꯗ "ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯌꯥꯝ ꯊꯨꯅ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯁꯤ ꯍꯣꯡꯂꯤꯕꯅꯣ" ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯤꯟꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯝꯃꯤ, "ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯪꯀꯔꯒꯤ ꯑꯐꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯒꯤ ꯍꯣꯡꯈꯤꯕꯅꯤ" ꯍꯥꯏꯅ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯗꯤ ꯑꯐꯕ ꯑꯣꯏꯌꯨ ꯑꯃꯁꯨꯡ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯅꯪꯒꯤ ꯑꯐꯕ ꯃꯇꯧꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯁꯣꯟꯅꯒꯅꯤ, ꯁꯤꯡꯊꯥꯅꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯊꯥꯒꯠꯆꯔꯤ꯫